Manipur da BJP Laingak Lairiba Makai State Asida Peace Laigani Haiba Thajade Haina Congress Kiluchingba Okram Ibobi na BJP Buhunduna Hanglakli Nganglakli Wafam Asi Sagolban AC MLA Oiramba Dr. KH Loken Tamai AC MLA Oiramba Kikonbo Newmai Yauna Masak Naiba Mioy Kaya Congress Party the Yaurakpada Makoy Butaram na Okpagi Tauramda Fongdokibane Infalgi Congress Baban the party Asigi Luchingba Singna Nauna Party Asida Changla Kraba Singbo Taramna Okpagi Tauramadda Ibobi na Makatana State Amasung Center the Paliba BJP na Luchingba Laingak Asida Democracy Laite Laingak Paiba Sing na Chathariba Asi Dictator gi Laingak ne Machinda Laibak Ningba Saraga Dictator gi Laingak Sason Chathaba Asi Miyamsu Khangnare State Asida Paliba Laingak Asina Hojik Fauba local body singi election Pangthoktuna Lairiba Asige Chapchaba Maram Miyam the Khangalu Haina demand Tauraduna local body election Asi Yam Thuna Pangthok from Toi Haina Fongdoke Loinana Congress Party da Masak Naiba Miyoi Taret na Yaurakpa Asina Party Asigi Mapangal Su Hena Kankhat Lagani Haina Fongdoke Tauramaduda Manipur Pradesh Congress Committee gi President K. Meghachandrana Handak Pangthokiba Lok Sabha election da Manipur gi MP seat animakta BJP na maithiduna Congress Party na mai pak pangam khiba asina BJP da paratamba haukrabane lakadawriba Englishing ani kuntareta de Manipur da senja thumja tauba amasung self style gi laingak lon chathaba double engine gi laingak muthatnaba wakhal manaba leader sing punsinduna thabak tawri haina fongdoke Kharan lerati ko moi lepti naba moi gita candidate lepti naba mi lepta na vote ka badi lair na sidi akhoi loi batare aduna yaradi prime minister da rashtrapati da MLA ki chu local body tolba sumaina election tawralo isi ta mama tadi akhoi hapchar ge kan hair pashu yari jani ko this something like dictator maybe panchayat oi bajai district council oi bajai or urban local body municipality municipal corporation oi bajai kari maram ki no election tawdabagi maram se democracy si lotion lagi hairibra adu constitution se segai rage amona ige hairibra masi sarkar se ta simtu oba ta khum oba Sagolban AC ge MLA Oiramba Dr. KH Loken Tamai AC ge MLA Oiramba Hikhonbao Newmai gi mathakta Congress ta changlakraba atopa miyoi sing aduda Tamai AC ge ADC member Oiramba Tatinang Gangmai Ramwanding Abonmai MP Guang amasung Tamai AC ge NPP ge active member Oiramba QD amasung Adam Chiumaini Congress ta changlakraba makhoi sing asibu okpagi thauramadu Dr. KH Loken amasung Kikhonbao Newmaina Manipur gi integrity kanba ngamgadaba party asi Congress natan atopa laitre haiduna party asi da join tawbani haiba wafam thamke Kikhonbao Newmaina makhatana Manipur gi integrity ngaktuna thamba ngamgadaba amasung chingmi sing interest thabak tawgadaba party asi Congress party khaktane maram asina mahakna party asida Laiduna Manipur bu mahausagi punsida amuk hanna puraknaba khongthang paikhatkani haina fongdoke Tauramadu da wangang bada Dr. Lokenna Manipur gi haujik oiriba tangdu laitadaba amadi amaga khaibung tabagi fibam asigi solution puraknaba hotnabana mahaki pandamne Manipur laitraba matamda politics tawba yaroi Manipur gi mangda tariba issue asi loisinba haiba asi mahaki su pandamne haiki Manipur lebak sige interest ka chingme sige interest ka khalu bada ko me am hange Manipur se kaung chai kana Iran peace au ko le ta ba gamai peace la ke tra hai mami ju ku ta ba asumai na leba Manipur lebak se asumai le le di ko Manipur sin me check kai ni ta ba ha nei pui pa na thambiram ba Manipur se ngap ngam da bi da makta amatu wena nungsi chadana peace and normalcy love and tranquility mayam si jingsilaga lebak si sebangam da party si di atai party abo ko leitre except Congress party da
ꯑꯩꯈꯣꯏ ꯈꯥꯏꯕꯨꯡ ꯇꯥꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯊꯦꯡꯅꯃꯤꯟꯅꯕ ꯃꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯔꯤꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩ ꯄꯥꯔꯇꯤꯁꯤꯗ ꯆꯪꯖꯔꯛꯄꯅꯤ